Ukrul lambi da Kukising ki total shutdown second day suba numita ngasi su security boards ki gari check tawkhre nauna Arunachal Subansiri district ta Chinese PLA sangsil lakhre Indian Army na thingnana ba tawri lanmi animak stand off tawri Indian government na masi ki matang do wafam amata phongdok pa leitri Jalerong CSO JTC na CM Khemsan boycott tawkhre lagliba August nipan da makhanda leiba Naga IDP singa unagani haiba plan adu Joint Tribe Council na athingba thamkhre justice productive fawba Sanghalloi hairi lagliba August nipan da KNF amadi Kuki CSO na Kangpokpi da CM Khemsan kauraga wari sagani haiba media da phongdokpa leikhre Kangpokpi da KNF amadi Kuki CSO ga unaram laga halakpa lambi da Nagagi IDP singa unaragani haiba plan mali haina miyamna phongdok narakli Nagagi lup amatana concern yaudana Nagagi mahut sinduna wangang basu yaroi haina JTC na section watam kre Escort yaudana police na truck sing Kuki area da thajin kre National Highway 37 Imphal jiribam lambi da lambi gi phibam phauba Imphal yausilakpa ngamdana leirakpa pot sei thanna yauba gari samri ga nifuga mathoirom Imphal da thunglakre masigi marung da gari sama ga nifuga mari de escort amata yaudana thajilakpani hairi police ke asigi mathong huktaba driver sing khutung thiri oiba thabuk sing matung da tobitna ba transporter and the driver Council na lengak amasung police department da pukning sing silakli pawgi likhun sing na hai lambi da pullaga leirakpa pot sei thanna yauba gari sama ga nifuga mari ngasi numidung ba mamang da none police na security convoy amata yaudana RPO leire haina thajilakpani hairi gari sing adu security amata yaudana tek takai na Imphal yaurkre madugi tungda CRPF ki convoy ani na ngak selaga punna gari sahunga taraga mathoisu numidang phawba Imphal da thunglakre hairi ring road kidi ADB na sentha thage hairabasu lauroi dauri state asigi miyam gi sathok sin da hena khudong san hanbaga loina senthum gi phibam phagar hanabagi pandam da paikhat kadaba Imphal ring road project ke senfam Asian Development Bank ADB gi laura roi state ki tongan ba phandagi sourcing dagi sentha taraga project asi paikhat lagani galagli banaha singna thajadabadagi Manipur gi regional party sing mapangal kangkhalak tribara Kumza 1950 ki January 26 tagi laiba asida chanaragliba democracy hariba lengak lon sigi thodang loba ya uragliba regional party haiba makhal gi political party asigi matang da hojik sandokna paludrabasu regional party na konseliba mafam gi miyam gi ihul khangna amasung constitution gi kanglon singak na miyam gi damak thabak pangthokpani haina wan thokpi ba yai India gi oina hojik fawba hingliba khwaidagi liraba regional political party amagi maming panba tarabadi Tamil Nadu amasung Puducherry da base tawriba Dravida Munetra Kanjagam DMK ni party asi September 17 1949 da masigi founder CN Anadurai na lingkhat lambani masigi hek mathang da Manipur gi sukumja 1972 gi January 21 da statehood fanglaba matung da lingkhiba lengak luchingkhiba party ama leijaragli bani masi oiraga su Manipur da regional party gi mapangal kangkhalak tribasi naha singna thajaba watpadagi oigadra haina pauche sina thamba wahangi paukhumda Dana Manjuri University gi English department ta research scholar oiriba Kenny Kongkham nahai naha di mapangal kali adubu masagi oiba ideology generate tawba ngamdaba school of thought nainafam tampham ningthina khudong chaba leitabana matam gi oiba material needs ta tongba amasung yamna temporal oiba stable oidaba self proclaim leader singna laina humduna puhali hairaki mangna makha ta na hai question tawruba khuding aki akhang kaya piduna social fear pokhali mahi loisang sing ana layeng sang loisang laisang na chingbada chanariba kanglon sing matam sangna laingak pariba oiragadi madugi wakhalon da yumfam ohenbana madudagi thorakpa naha singi wakhala chuna hali amadi normal oihali basic education da niche and watch khandokpa tambide material value and mass value da hena takpa oina tawi negligence of apply education na asangba malemgi problem sing solve tawbada freedom ningai oiba lambi khaktamak thiba asina chingba kayani nahana sonbanate masi mating phudo khandabani haina phongdoklakhi Manipur University gi philosophy department gi mahiroi oinam tomthin na pauche sida phongdorakpada regional party sing na Manipur da chawna mai pak pangamdribasi maram ama ani khakna nate masi usapta chak hundok pagumbani pukham amamam gi oinadi yamna hundok panate khanabadu punselluba matamdadi o kunmuk mabuk thanba yai naha singna regional party da thajade luribadi karigi thajadabanu haiba wahang sidani maroi ba maram khara haiba tarabadi naha singna social media da documentic active oiba matamni masina chawna influence pibang amba regional party leitaba sisu digital age ke choba maram ama oiri national party singumna funding marang kaina leitaba India gi constitution na bota sel na voter leiba yonba thinglabasu sel leibana bot kaba pobagi laibak lepi haiba sisu haramakhaidi chumlibani sel leitaba regional party na bot kabagi chang nemli basisu maram amani
ꯆꯨꯡꯁꯤꯟꯅꯕ ꯉꯝꯗꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯣꯏꯕꯁꯤꯁꯨ ꯃꯔꯝ ꯑꯃꯅꯤ꯫ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯒꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯈꯛꯅ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯇꯧꯕ ꯉꯝꯗꯦ꯫ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯃꯇꯤꯛ ꯆꯥꯔꯒꯁꯨ ꯃꯤꯌꯥꯝꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯎꯠꯄꯒꯤ ꯊꯧꯅꯥ ꯋꯥꯠꯄ, ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯕ ꯉꯝꯕꯗꯒꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ DMKꯅ ꯈꯨꯗꯝ ꯑꯣꯏꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯔꯤꯖꯅꯦꯜ ꯏꯁꯨꯁꯤꯡ ꯊꯣꯏꯗꯣꯛꯅ ꯊꯥꯛ ꯋꯥꯡꯕ ꯃꯑꯣꯡꯗ ꯄꯨꯈꯠꯇꯨꯅ ꯃꯤꯌꯥꯝꯗ ꯊꯕꯛꯀꯤ ꯊꯥꯖꯕ ꯄꯤꯕ ꯉꯝꯗꯕ, ꯊꯥꯖꯕꯤꯌꯨ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯕ ꯉꯛꯅꯤ꯫ ꯊꯥꯖꯅꯕ ꯃꯑꯣꯡ ꯎꯠꯄꯗꯨꯅꯤ꯫ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯂꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗ ꯆꯣꯡꯊꯣꯛ-ꯆꯣꯡꯁꯤꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯄꯅ ꯃꯤꯌꯥꯝꯗ ꯐꯥꯒꯤ ꯇꯥꯍꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯈꯥꯡꯉꯕꯣꯛꯇꯒꯤ ꯅꯤꯡꯊꯧꯖꯝ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯗ ꯁ꯭ꯇꯦꯠꯁꯤꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯆꯞ ꯆꯥꯕ ꯍꯤꯔꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯀꯦ ꯍꯥꯏꯔꯕꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕ ꯆꯪꯏ꯫ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯁꯦꯜ-ꯊꯨꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗꯧꯅ ꯐꯟꯗꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯇꯕꯗꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯊꯧꯅꯥ ꯎꯠꯊꯣꯛꯄ ꯃꯇꯝ ꯌꯧꯔꯦ꯫ ꯄꯕ꯭ꯂꯤꯛ ꯀꯃꯦꯟꯠ ꯑꯌꯥꯝꯕꯗꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯗ ꯁꯧꯒꯠꯁꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯇꯝꯗꯅ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯇꯧꯕꯁꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯝꯕꯨ ꯉꯥꯛꯆꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁꯦꯜꯐꯤ ꯃꯨꯠꯍꯜꯂꯨꯕ ꯃꯦꯇꯥꯒꯤ ꯆꯤꯐ ꯖꯨꯀꯔꯕꯔꯒꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯦꯟ-ꯖꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯖꯦꯟ-ꯖꯤ ꯃꯍꯩꯔꯣꯏ ꯅꯍꯥꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯚꯤꯗꯤꯑꯣ ꯁꯦꯜꯐꯤ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯨꯕꯗ ꯃꯦꯇꯥꯒꯤ ꯆꯤꯐ ꯖꯀꯔꯕꯔꯒꯅ ꯗꯦꯂꯤꯠ ꯇꯧꯗꯨꯅ ꯂꯧꯊꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯃꯤꯇꯤ ꯑꯃꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯅꯕ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯇꯥꯒꯤ ꯆꯤꯐ ꯑꯁꯤꯅ ꯉꯁꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯦꯇꯥꯒꯤ ꯁꯤ.ꯏ.ꯑꯣ. ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇꯒꯤ ꯚꯤꯗꯤꯑꯣ ꯁꯦꯜꯐꯤ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯁꯤ.ꯏ.ꯑꯣ. ꯑꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯁꯤ.ꯏ.ꯑꯣ. ꯑꯁꯤꯅ ꯆꯥꯏꯜꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯕ꯭ꯌꯨꯖ ꯃꯦꯇꯔꯤꯌꯦꯜ (CSAM) ꯌꯥꯎꯅ ꯗꯤꯞꯐꯦꯛ ꯀꯟꯇꯦꯟꯠ ꯌꯥꯎꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯑꯣꯄꯔꯦꯁꯟꯗ ꯆꯠꯊꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤꯗꯃꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯁꯤ.ꯏ.ꯑꯣ. ꯑꯁꯤꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯦꯇꯥꯒꯤ ꯆꯤꯐ ꯒ꯭ꯂꯣꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯣꯐꯤꯁꯥꯔ ꯖꯣꯑꯦꯜ ꯀꯥꯐꯂꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯇꯤꯝ ꯑꯃꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯀ꯭ꯔꯤꯁꯅꯟꯒꯁꯨ ꯃꯤꯅꯤꯠ 95 ꯍꯦꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯦꯇꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯤꯅꯤꯁꯇꯔ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯕꯁꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯁꯤ.ꯏ.ꯑꯣ. ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯍꯦꯔꯣꯏꯟ W.Y. ꯇꯦꯕ꯭ꯂꯦꯠ, ꯒꯥꯔꯤ ꯃꯆꯥ 2 ꯑꯃꯁꯨꯡ ꯂꯨꯄꯥ 38,910 ꯐꯪꯂꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯂꯧ 5 ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐ꯭ꯔꯤꯁꯀꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡ ꯆꯠꯊꯕꯗ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯐꯥꯔꯕꯁꯤꯡꯗꯤ ꯂꯤꯂꯣꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯗꯥꯔꯨꯜ ꯎꯂꯨꯝ ꯋꯥꯡꯃꯗꯒꯤ ꯕꯣꯒꯤꯃꯌꯨꯝ ꯑꯅꯤꯁ ꯑꯦꯂꯥꯏꯁ ꯍꯔꯥꯎꯕꯤ 23, ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯖꯤꯠ, ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯄꯨꯁꯄꯔꯥꯅꯤ 29, ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯂꯧ 5 ꯗꯒꯤ ꯁꯥꯌꯅ 25, ꯃꯦꯔꯥꯏꯃꯌꯨꯝ ꯑꯕꯤꯔ ꯈꯥꯟ 38 ꯑꯃꯁꯨꯡ ꯐꯖꯤꯂꯥꯇꯨꯜ 30ꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯁꯥꯄꯣꯟ ꯀꯦꯐ ꯑꯃꯗ ꯍꯥꯞꯂꯝꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 12, W.Y. ꯇꯦꯕ꯭ꯂꯦꯠ 22, ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯔꯣꯌꯦꯜ ꯏꯟꯐꯤꯜꯗ MN01 AD 3922, ꯍꯣꯟꯗꯥ ꯗꯥꯏꯑꯣ MN01B 6259 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 58,910 ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯍꯣꯔꯃꯨꯖ ꯁ꯭ꯇ꯭ꯔꯦꯠ ꯍꯥꯡꯗꯣꯛꯅꯕ ꯗꯤꯜ ꯑꯃ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯇꯧꯅꯔꯒꯅꯤ꯫ ꯌꯨ.ꯑꯦꯁ. ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯃꯨꯛ ꯍꯥꯡꯗꯣꯛꯅꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯏꯔꯥꯟꯒ ꯗꯤꯜ ꯑꯃ ꯇꯧꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯌꯨ.ꯑꯦꯁ.ꯀꯤ ꯇ꯭ꯔꯦꯖꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯀꯣꯠ ꯕꯦꯁꯦꯐꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯏꯔꯥꯅꯤꯌꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯤ, ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯅꯕ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯗꯤꯜ ꯑꯃ ꯇꯧꯅꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯈꯜꯂꯤ ꯍꯥꯏꯅ CNBC-ꯒ ꯎꯅꯕ ꯑꯃꯗ ꯕꯦꯁꯦꯐꯅ ꯉꯔꯥꯡ ꯍꯥꯏꯈꯤ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯁꯤꯞꯄꯤꯡꯗ ꯇꯣꯜ ꯑꯃ ꯗꯤꯜ ꯑꯗꯨꯅ ꯏꯔꯥꯟꯗ ꯂꯧꯕ ꯌꯥꯍꯟꯒꯗ꯭ꯔꯥ ꯍꯪꯕꯗ ꯕꯦꯁꯦꯐꯅ ꯑꯩꯅ ꯈꯟꯕꯗ ꯃꯗꯨ ꯐ꯭रीꯗꯝ ꯑꯣꯐ ꯃꯨꯚꯃꯦꯟꯠ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯋꯥꯁꯤꯡꯇꯟꯒ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯩ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯌꯨ.ꯑꯦꯁ.-ꯏꯔꯥꯟ ꯀꯟꯐ꯭ꯂꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯃꯁꯛ ꯈꯪꯗꯕ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ ꯑꯃꯅ ꯖꯍꯥꯖ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯁꯦꯟꯇꯀꯣꯝꯅꯁꯨ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄ ꯈꯥ ꯊꯪꯕ ꯂꯝꯕꯤ ꯑꯃ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯖꯍꯥꯖ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯂꯤ ꯑꯃꯁꯨꯡ ꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯏ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯊꯥ 3 ꯍꯦꯟꯅ ꯖꯍꯥꯖ 100 ꯍꯦꯟꯕꯗ ꯏꯁꯤꯡ ꯂꯝꯕꯤ ꯑꯗꯨ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯇꯅ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯑꯃꯦꯔꯤꯀꯥꯟ ꯐꯣꯔꯁꯁꯤꯡꯅ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯟꯇꯀꯣꯝꯅ ꯍꯥꯏꯈꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ
Senior Iranian Military Advisor Mosef Regina Strait of Hormuz amuk hangdoknabagi matangda US President gi wafamsing kaktatkiba statementsinggi matungdani Irangi Press TV gi matung ina Regina haiki Iran na Tehran designate tauba adu nataba atopa mafam amada ising lambi adu fauduna chanaba jahaz amatada Iran ayaba piroi United States na Strait adugi matangda mamangi Memorandum of Understanding ama thugaiki haina mangna marasi ki amasung mahangna unauthorized ni haiba lambi sijinnaba US ki langi jahaz sing target tawgani haina su warning tawki asila gi fijol set pamioi amana hospital da patient sing ki helamba gi fare United Kingdom gi North Wales ki Denman Sirda laiba Glen Court Hospital gi building mathakta mioi amana asilai Grim Reaper gi fijol set tu na matam sangna leptuna leiraga mahangna lepliba building aduga onsin naba building da Lying duna laiba patient sing buki lambagi damak police na fare haidi patient sing na arapada laiba building asigi hek matonda asi lai leptuna lairi haina ningphu ngangnara madagi patient party sing na makoina uriba se atopa patient party sing na so ui haiba khanglakpadagi hospital gi authority da report tawduna mioi asi phakibani mahangna asi lai saduna leplam libasi kanana insin meno amasung aronba plan laibra haibadi khangmagamdri Chief Minister na Makhan Relief Camp ta lakadaba khongchat yaningdaba phongdorakle tha asigi nipan da Chief Minister na Makhan Relief Camp ta laktuna changjafam lawrakli ba IDP singa unaduna wari sanana ba thawrang tawrakli basi Working Committee Joint Tribes Council Manipur gi maikai dagi akan ba mawngda yaningdaba phongdorakli committee asigi chairol amana Chief Minister gi khongchat asi yaningde hairaduna mangna relief camp asida laktringai gi mamangda mihathina hatok pikraba liangmai naga taruk ki justice hana fangangadabani haidi Chief Minister na Makhan Relief Camp ta lakani haibasi yaningde hairaduna May 13, 2026 ta Kukising na Laylon Wi-Fi khuldagi naga micham taruk fakraba matungda mihathina hatok piki hojik fawba justice phangdabana asiba taruk ki hakjang sing lawdribani pathau mangam su pangthok tribani asiguma tanja sida lengak na lekhidraba singi imungi mioi singda justice phangandringai gi mamangda naga area da official natraga public ki thoram sing pangthokpa chumloi hairi loinena Chief Minister gi khongchat asibu naga furuf ki mioi pumnamak yauna CSO amadi community leadership na saruk yabiganu haina su appeal tawrakhibaga loinena boycott tawbiu hairi North Korea na miyambu heatwave tagi ngakthoknaba hui thonglaga chanaba pautak pikre Korean Peninsula da heatwave ki chaithing wangkhalakli ngai cheirak asida North Korea gi state media na miyambu asabadagi ngakthokpa ngamnaba hui thongduna chagadabani haina phongdokhiba wafam South China Morning Post ACMP na report tawrakre ACMP gi report na North Korea gi ruling workers party gi sephong rodong sinmun na haukiba nomaijing numita Laibaki miyam da hakjang fana lainaba paujel pikibaga loinana asabana thoanba laina singdagi ngakthoknaba amasung heatwave mayoknaba ngamnaba hui thongduna chagadabani haiki Pyongyang General Hospital gi senior doctor amana phongdorakibada heatwave na miyoibagi hakjangda kiningai oiraba laina kaya tholakpi oithokpa lai haiki cardiovascular diseases diabetes hyperthyroid dism na chingba laina sing asi heatwave amasung heat stroke na thogali haina su doctor asina phongdokiba wafambu ACMP na report tawrakli North Korea gi miyamna asabadagi ngakthoknaba hui thongduna chabaga loinana hakjangda inghanba yaba chinjak sing maruoina tarbuz thabi amasung beans na chingwa chinjak sing chanaba su miyamna pautak piki haina ACMP na report tawrakre ACMP na makha tana phongdorakhibada huisa nga amasung red bean na chingba machiba chinjak sing chanaba su lengakna khanganki hairi ISI terror model thugaikre jantar mandar da attack chathanaba thoram ki Punjab police achoba mai pakpa amada Punjab police na ISI na ngaklopi bangamkhai wangmadagi terror model ani thugaikre amasung khulai amasung nongmai maruka loinana naha mari yamna mioi mapan phare haina makhoina leibak pukpa numita phongdokre ahanbagi investigation da mapalai bakta leiba mioi sing adugi ISI khurji paiba singna Delhi gi jantar mantar da chathakiba attack ama yauna terrorism gi mari leinaba thabak sing pangthoknabagi damak mafam sigi naha sing recruit tawnaba honoram ki haiba fangle achoba mai pakpa amada Amritsar Commissionerate Police na ISI na ngaklopi ba Crore Border Terror Module ani thugaikre naha mari yauna mioi mapan phare amasung pistol ahum petrol bomb mari amasung nongmai maru mapan phare haina Directorate General of Police DGP Gaurav Yadav na haiki police ki matung ina Rajasthansi area dagi ahanba module adu faki maduda Sukman Singh amasung magi loinaba angang ahum yauki Cockroach Janta Party CJP na luchingba handaki maheroi singi protest aduda Delhi gi jantar mantar da attack ama tawnaba module aduda thabak sinaki haina police na haiki wahang paun chathabada Sukman na mahak Pakistan da laiba ISI khurji paiba amaga samnai amasung handaki protest aduda jantar mantar da attack ama tawnaba mangonda thabak sinaraki haina masana yajaki
Puliski matung ina sukmana magi loinaba singa loinana Delhi da mahak chatki adubu security na kana ngakpadagi attack adu pangthokpa ngamkhidri haiki Uttar Pradesh tagi loinaba mioi amana sukman amasung magi loinaba singda jantar mantar attack adu kidama khulai sing amasung explosive sing pigadabani adubu mafam aduda tawramliba security ki thawrang aduna maram oiduna thawrang adu mai pakhidre amasung makoi pumnamak Punjab ta amuk halaki haibasi wahang pawong chathabak khangba ngamle haina pulisna haiki likhun sing adugi matung ina Punjab ta module asigi manungda lairiba ase Pakistani gangster amasung terrorist Sajad Bhakti gi Kolkata STF na masigi mamangda phakiba modul adusu jantar mantar da chatkadabani makoisu WhatsApp number 6 henbagi kuthangda Sajad Bhakti gi mioi singa samnaba singni anisuba modul adu railway track adugi matangda haukiba thada thengnakiba chingnaningai oiba CCTV camera sing adu thijinbada thukaikibani railway track singi manakta kilamkiba camera sing adugi footage adu mapalaiba ki khurji paiba singda khangalambagi khudam investigation da khangmangamki haina DJP aduna haiki farava sing adudi nan Tarangi Patti dagi Bans Kumar Taragamapan amasung Anmor Singh Elai Sahal Kun Amritsar dagi Harman Singh Elai Hamu Kunga Mari Sukadev Singh Kuntra amasung Sukman Singh Kunga Taragamapani lemhoriba atay mari di chahi sudriba angang singni haina pulis na haiki Grenade lang silamlay ngasi ayu angan bada lamphel PS na kwaliba sangay prong mamang laikay gi FCI lambida layba Hodam Rakesh nipu apokpa laikhidraba HCI makauba mioi amagi yumgi thongkalda Chinese hand grenade amalang silamlay haidi Pau asigi matung ina mahanga gi dukan phambani grenade adu langsilamlaba matung ase ayu pung 7:10 rom tarakpada lamphel police na recover tawkre loinina police ki bomb disposal squad na yengsilubada grenade asigi river tongana paithokuna leirambana bom asi pin satlaga langsilambada pokai haudabani haibasu khangba ngamle hairi bom adu ngase ayu pung 10:95 rom tarakpada bomb disposal team na lokhatlaga lamphel gi dumping site ta puraga nungthil pung ama rom tarakpada mi so ondana pokai hankre thaudo asibu yaningdaba phongdoktuna Sangai Pro Community Hall da Sangai Pro Open Manupi Loop Sangai Pro Naharul Club amadi Sangai Pro Young Development Committee na wakat khongjang changsin kre khongjang da saruk yakhibi Sangai Pro Open Manupi Loop ki president sana sam Radeshyam na hai ngagi dukan famduna imung puriba Rakesh ki yumda bom langsiduna aki akang piramba silaibak thibani mi kungba laikai sida asigumba thawong chatharamba yadingde karigumba misi mina thoklam labadi Madugi dekcha kanana pugani hangladuna nungai nadaba leirabasu wari sanaraga warusin puraknaba honaminasi May 3, 2023 dagi irangi chaitheng nanglingai da miyamda aki akhang pibagi thawong amuk matungda amuk hana chathabiganu haiki Tidim lambigi ulau Kaubiliya makhongda gari accident da mioi ani sire mioi ahum sokle lambigi mataida khapduna laiba tata tipper amada tata gari amana thomjinbagi thodokda mioi ani laikanaba ngamdana laikhidre mioi ahumna sokduna laikanakre haiba thodo asi ngarang numidang pung 10 khara helakpada Nambol police station gi manung chanba ulau Kaubiliya makhongda thokibani hairi laibak thiraba thodo aduda laikhidraba mioi sing adu Thobal district ki Wangbal dagi thiam Vikas kungamanga apokpa Kumar amadi Wangjing Wangkhai laikai dagi Pichimayum Romeo Kuntraga Nipan Kawi Hari aduga soklaba miyoising aduna khongjom sapam chingtham laikai digi chingtham Dilip Kuntraga Mapan apokpa amumacha chingtham Kumar Kuntraga Taret apokpa Lukhoi amadi Sengmai Jindagi S Suresh Elias Kokngang Kunga Taret apokpa Suresh Kawi Hari Pau sina hai lambi ki mataida khamduna laiba tata tipper anida chaka taraga mari panba tata amana thomjinbagi thodokta mioi ani adu laikhidabaga loinina mioi ahum aduna so pandangkhibani hari Thaudo adugi matangda Nambol police station na case amasu register tawkre hari Russiana misal kapsenuna Ukraine macha taraga taret hatkre Russiana haukiba hingda Ukraine gi konung kif yauna akoiba mafam singda misal amasung drone sizinaduna landa khibada Ukraine macha taraga taret sikri amasung nipuga marina aso pandangkre haina President Volodymyr Zelensky na phongdokre Russiana hing amakhakta da ballistic missile kunga mari Tirkon amasung Onyx misal mari amadi jet ki mapangal leraba drone chamaga taraga mangana landaduna mioi taraga taret sian khibani amasung nipuga marina so pandangan ki haina President Zelensky na telegram da phongdokre Russia gi misal amasung drone singna kifta leriba pochai thampham sing sengbat sagatpa mafam sing amasung railway station singda tamnala landarakhi haina President Zelensky na nungnang bu phongdokre Russia na lepalaitena landarakpagi chang wangkhalakpaga loinina Ukraine tamna kapsilakiba misal kaya ngakthokpa ngamnabagi damak Group of 7 G7 amasung European Union da ahenba ballistic missile interceptor sing piraknaba haijakre